이베만 자식아 낭 하이브두 ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯏꯄꯥ ꯃꯁꯛ ꯐꯖꯕ ꯍꯦꯟꯁꯝ ꯕꯣꯏꯁꯤꯡꯁꯤꯗꯤꯅꯦ ꯏꯔꯨꯖꯗꯅ ꯆꯥꯛ ꯊꯣꯡꯕꯤ ꯇꯣꯏꯂꯦꯠꯇꯩ ꯊꯣꯛꯂꯛꯑꯒꯅꯦ ꯈꯪꯕ꯭ꯔꯥ ꯆꯥꯛ ꯆꯥꯕꯤ ꯅꯨꯄꯤꯗꯤ ꯄꯥꯝꯗꯕꯅꯤ ꯃꯅꯝ ꯅꯝꯊꯤꯕ ꯅꯨꯄꯤꯗꯤ ꯄꯥꯝꯗꯕꯅꯤꯀꯣ ꯅꯣꯏꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯣ ꯃꯁꯥꯅ ꯅꯠꯇ꯭ꯔꯣ ꯁꯦꯡꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧꯈꯤꯗꯦꯅ ꯍꯥꯏꯕꯤꯈꯤꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯅꯣꯏꯅ ꯔꯦꯞ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯕꯗꯂꯥꯗ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯈꯤꯗꯣ ꯅꯔꯥꯏꯕꯛ ꯐꯪꯈ꯭ꯔꯕꯅꯤ ꯈꯪꯉꯕ ꯑꯩꯈꯣꯏ ꯁꯤꯈꯤꯕꯁꯤꯡꯗꯨꯗꯤ ꯍꯜꯂꯣ ꯌꯥꯔꯔꯣꯏꯅꯦ ꯅꯣꯏꯅ ꯃꯩꯅꯨꯡꯗꯒ ꯊꯥꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯦ ꯈꯪꯕ꯭ꯔꯥ ꯅꯁꯛ ꯃꯗꯥꯗꯨꯒ ꯌꯥꯝ ꯂꯦꯝꯗꯦꯕ ꯑꯩꯈꯣꯏꯗꯤ ꯈꯪꯉꯕ ꯌꯥꯝꯅ ꯂꯦꯝꯗꯕ ꯃꯤ ꯑꯣꯟꯁꯤꯟꯅꯕꯁꯦ ꯌꯥꯝ ꯇꯜꯂꯦ ꯈꯪꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯏꯁꯤꯗꯤ ꯀꯩꯕ ꯑꯩꯁꯦ ꯐꯥꯔꯒ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯗꯣꯏꯅꯦꯕ ꯅꯪꯒꯤ ꯅꯃꯥ ꯅꯄꯥꯏ ꯃꯃꯤꯡꯕꯨ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯈꯪꯉꯕ ꯑꯩꯒ ꯎꯅꯔꯒ ꯌꯥꯝꯅ ꯈꯨꯠ ꯊꯥꯅꯕ ꯄꯥꯝꯃꯒꯅꯅꯦ ꯈꯪꯉꯕ ꯐꯦꯕꯋꯥꯔꯤ ꯗꯦꯠ 25 ꯗꯥꯏꯔꯦꯛ ꯐꯤꯛꯁ ꯍꯥꯏꯕꯤꯒꯦ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯎꯅꯁꯤ ꯅꯣꯏ ꯖꯒꯥꯗꯣ ꯈꯪꯉꯕ ꯑꯗꯥꯏꯗꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗꯤ ꯀꯣꯏꯕ ꯑꯣꯏꯅ ꯄꯤꯔꯨꯛꯀ ꯍꯦꯛꯑꯒ ꯁꯤꯡꯖꯨꯒ ꯆꯥꯅꯔꯝꯃꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯁꯨ ꯂꯥꯟ ꯃꯅꯨꯡꯗ ꯑꯗꯨꯁꯨ ꯃꯦꯗ ꯑꯗꯨ ꯅꯣꯏꯗꯤ ꯑꯝꯇ ꯎꯖꯒꯦ ꯑꯝꯇ ꯐꯪꯗꯦ ꯀꯅꯥꯝ ꯂꯩꯔꯝꯗꯦꯅ ꯅꯣꯏ ꯖꯒꯥꯗꯨꯗꯗꯤ ꯑꯗꯣ ꯅꯪꯅ ꯑꯩ ꯇꯁꯦꯡꯅ ꯎꯅꯕ ꯄꯥꯝꯃꯕꯅꯤꯅ ꯈꯪꯉꯕ ꯑꯩꯁꯦ ꯐꯥꯕ ꯄꯥꯝꯃꯕꯅꯤꯅ ꯑꯩ ꯗꯥꯏꯔꯦꯛ ꯐꯤꯛꯁ ꯃꯇꯝ ꯍꯥꯏꯕꯤꯔꯒꯦꯕꯀꯣ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯅꯣꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯑꯍꯜ ꯑꯅꯤ ꯑꯍꯨꯝ ꯐꯥꯔꯒ ꯀꯟ ꯁꯥꯗꯅ ꯍꯥꯠꯈꯤꯕꯗꯣ ꯑꯗꯨ ꯃꯐꯝꯗꯨꯗ ꯑꯩ ꯂꯥꯛꯄꯤꯒꯦ ꯑꯗꯨ ꯊꯦꯡꯅꯔꯁꯤꯀꯣ ꯁꯣꯏꯅꯗꯕꯤ ꯇꯥꯏꯝ ꯍꯥꯏꯅꯁꯦ ꯍꯥꯏꯔꯒꯅ ꯏꯟꯕꯣꯛꯁꯇ ꯅꯝꯕꯔꯗ ꯑꯗꯨꯝ ꯍꯥꯏꯅꯔꯁꯤ ꯍꯥꯏꯗꯧꯕ ꯑꯃ ꯋꯥꯠꯍꯧꯔꯦ ꯑꯩꯒꯤ ꯈꯨꯕꯥꯛꯁꯤꯗ ꯃꯌꯥ ꯇꯦꯛꯈ꯭ꯔꯤꯕ ꯃꯃꯥꯏ ꯂꯩꯀꯛ ꯆꯠꯈ꯭ꯔꯤꯁꯦ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯤ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯑꯔꯣꯏꯕꯗ ꯀꯩꯅꯣꯝꯇꯪ ꯍꯥꯞꯆꯔꯝꯒꯦ ꯅꯪ ꯎꯅꯕ ꯀꯥꯟꯗ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯃꯥꯏꯗꯨꯗꯅ ꯈꯪꯕ꯭ꯔꯥ ꯐꯖꯕ ꯔꯥꯎꯟ ꯀꯤꯛ ꯑꯃꯇꯪ ꯊꯥꯖꯕ ꯑꯗꯨ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯗꯩ ꯀꯩꯝ ꯍꯦꯟꯅ ꯄꯥꯝꯗꯦ ꯃꯈꯥ ꯇꯥꯅ ꯆꯀꯠ ꯆꯀꯠ ꯉꯥꯡꯅꯕ ꯑꯩ ꯄꯥꯝꯗꯦ ꯑꯩꯈꯣꯏꯗꯤ ꯆꯤꯟꯗ ꯆꯀꯠ ꯆꯀꯠ ꯉꯥꯡꯅꯔꯒ ꯆꯤꯟ ꯀꯥꯡꯖꯩ ꯇꯧꯕꯗꯨ ꯑꯩꯈꯣꯏꯗꯤ ꯄꯥꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯗꯤ ꯊꯕꯛ ꯑꯣꯏꯅ ꯉꯥꯡꯈꯤꯕ ꯄꯣꯠꯇꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯑꯗꯨꯅ ꯇꯧꯅꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤꯆꯪ ꯌꯥꯎꯅꯗꯕꯤ get ready to fight. Look at